Kalamaromda ngasi ayuk anganbadagi hauna karigumba ipaw amata pidana lan lakpadawna Heirok tongan-tongan mafamsingda masing yamlaba security forces Changsillaktuna koisinduna leiba amadi thiba humbagi thabak chatharamba drone thagatpa amadi helicopter fawba paisillaktuna Heiroki labukta taduna miyamda akiya khang pokhalambagi thawong Heirok khunja singna Yaningde haina Heirok apunba club ki advisor M Rameshwar na phongdorakli Thaudok asigi matangda Heirok apunma maira paibi yauna ngasi nungtil Heirok thokchom leikaida pangthokpa pawmisinga unaba amada M Rameshwar na makha taraduna ngarang nahanta Torbung da kuki singna nongmai kaptharakiba adudadi security sangsenduna mara leibasing fanabadi hona bidraga yamna ing tapna leiriba Heirok tamasing yamlaba ami singna helicopter yauna changsilakpa amadi leira khulakta ami singna koishinduna miyamda aki akhang pokhan kibasi Yaningde Heirok part 3 gi mafam kharada security force Singna thiba humbagi thabak chatharam libasi kari chingnaba leibagino Torbung da kukina nongmai kaptharaklaga Heirok ta operation chatharibasi karigino haina hangladuna Heirok ta irang thoknaba sinbigano haike ngasi ayuk anganbadagi state force amadi central force ki masing yamlaba sipai singna lal lakpadawna Heirok ta drone amadi helicopter yauna yamna sathiba mongda Heirok ki praja singbu akiba pohanba gi thawong ama oina chathrakhiba adugumba thawong adu Heirok ki praja singna yaningdaba amadi nungaitaba phongdokchari ngarang nahanda Torbung balada kuki singna bom nongmai kaptharakpa adugumba mafamdudadi sipai mayam changsindna adugumba lana tawraiba terrorist sing adu phanabadi honabidraga shanti oina leijariba Heirok sida kari karamba pendaba singnaba leibadagino Torbung da kapnaraga Heirok ta operation changbagi mawong ma tawraise masi karigino aduna asigumbasi tawigano akoi Heirok shanti oina leiriba Heirok sida irang thohanaba sinbigano haibasimso haijari